또 보셔 인간까지. 하잉 농아라 돌아가 먹는 거 안되네. Kanba phirep lauraga akhoi angamba sakti da akhoi gi tawpam thokpa haibadi nupi mayam ji thongi moina hala hat akhoi na hala hat kuki na hala ga so si central phones lak pai se a kaino kuki la abaneba kuki la abanena hairiba road la sidi akhoi di jenims road ne ba se ana layeng sangi aduk chawba road la sidi akhoi di ban tawraba kari tawraba phawba akhoi any achauba issue da sigi round asigi lambi sidi akhoi ayang pali lambi sin thadokpa ne ba adubu ayang pali lambi anak pa sidai sida central post thamge haibadudi akhoi yaba sungam ngamjaroi adiduna hairiba asi akhoi ahing yare kani makhoi ga akanba mawong da makhoi ga anytime akhoi shirasu sangasu akhoi na leiriba mafam ma se makhoi na nga sagi khurai mai kai da makhoi na nga sagi central post haiba sidi mi ge lan pham da lan nga udauba makhoi na idai sida la ga mirak ta adudi akhoi si lan gi baton tawraba na tro se lan gi baton tawbiranu akhoi shanti da leijaba jagani akhoi kanamta da akhoi kansan emeli da hairu su ma su aisu phade phani zatlaga ai kaino hairu ge chief minister unaru ge adidugo maron do pirake hai si phaugi oni maron sam ta bibi raktri aduna maron si bibi raktra banena akhoi je adugi damak ne akhoi ahing jarek sari se adubo akan ba mawong da akhoi haji akhoi sigera changgera akhoi kaino tawgarani ba akhoi di haji nga ani ba akhoi di nga kamdadana la ibo sibai mem thadar ibo central force mem du aduki matik yami du akhoi gi ising jara moi loisan ge haibra ado red zone area da makoi laina irang tho aba maktada tampakta laga misam marak sidai sida amuk laga laisan di akhoi bo moi nauna amuk soidal han ge haibra aduna mokoi gi manungi agenda kari laibano aruan ba kari plan laibano madu akhoi na mo hangjaningi ne mokoi je koina thajaba sungai laitreba mokoi gi mamang da thokiba thongdok mayam du mokoi ningsing dabra aduna mokoi gi akhoi na aduki matik thajaba laitre sahi maga thani pan chutna la ne haidana kukina lan tawsalakpa sida maitai tumna ba adukumba plan ama sillabra India government the loina na aduga plan ama silabra sini makoi gi manungda aron ba agenda kari lege haibasi akoina India government gi mathakta akoina aduguma question da thangat ningeba akoi kendra gi MLA da koi pau bizare adu MLA na akoi gi mapam sida thambasi makoi yana ba ngangna ge khotna ge na hai adu ya makoi ngangna ba sakna ba phana yam lairaga su akoi moi lai mapam sida lahin ba su ya yaroi moi jitna laksano aduna akoi lairiba akoi gi NESU ge koi bida lairiba lai kai singgi maira pai bi singjina ngasi tegi horaga ahing lekpagi khongjang ji akoi chathabani